Manipur top trending news na tungan ba reliable source sing dagi lakot jaraga matam di oiba maru oiba I pausing patukuna khanghanjari ngasi ningol chakouba sin lakpada isi asina pideba message sing asi myamna ningol obising amadi mawmopa piba obising Manipur lemina ba jingmi tami punamakna amukang ming tami nasi amadi lawbayaba message ni haiba dumak thamjage ise punamak ko ina han mamuk kai khumna butari ipasing sui kai khumna butari ai gi ming hapam ningon kiam ongbi surbula ai gi proportion I am Sigi sweeper aduna I know ji ba entertainment program asi koi praja miyam the pizza message amoina ai gi duty ji bu ai mati am tam usarake action nongda Impan Municipal Corporation gi staff singna sitpa singba gi tauram taurakpa matamda makhal makha kaya gi lalolitik tau virak piriba imai bel ibung ipa pai punamaki maphamda Impan Municipal Corporation gi mai kai dagi hana debu paujin jai Impan sohor asibu utaru tanana thamlati takadum dam Impan Municipal Corporation uthamjang uriba daspilda amot akai singdubu oma phamsana hapiyu hapiyu Maram silai banane ngasi pamnam dam lai bai tilnau punamangna aigi oh my kai de pang matam dalam bilang wang de thingna punamak ta smaina haibi ramudoita roi amola kai singa du Impal Municipal Corporation natrabasu laikai local gi area da leriba daspil singdu da hapsali hairaga Apoy ngasi samaj na singi base amo lakai kaya duno mahing matang kaya tholak tanawa mapam sana hapsil labadi aurak iba punamaki masama u phana leirani maram masinani sitpa singmagi thabak amuk torasi ta roi hitla sido nanabu hotaru tanana thamlasi Impanto asibu utaru tanana thamlasi o thamlasi jam anan bakat tuni haragai taroi nambul toil torban da khame haragai taroi nambul tore phonung da kumthani haraga number 1 2 toriba khuding manasu Tausin biganu Adi tausin biganu ko Ningol chakouba sin lakpasida isi asina pideba message asi kiamu belu legi habidi engbiu white collar job nate adubu simple living high thinking haibadumakni ningon singoi bai maintenance program sida aigi profession de ya soki mati thaga chai habidi kaino habada luba nan bagi sinkham ma paijari se ai kwai digi ai tauba sinkham ne naina longjai ba aduna aina miyam da pining mangasi gi ningol khuding mat pining bai gi message di koi thabak su matam da silaw thiroisi aina sujari ba sijari ba ai di sor si taru tanan badana tana ngasi gi samaj da leiba mipum khuding mak sida amut pa habis leiraga di koi gi leina tina mayam ma matam virus mayam tholok tana koi isa da ana ba habdo leitana ba taru tanana lu na na thaga di koi mipum khuding mak se na roi na di gekta bado oirasi aduna akoina yumda oiraga su adai di chathorok pada oiraga su akoina kaino ma salba kwa cha boiro talab cha boiro koi mafam chana dustbin da hapsan laga akoi yamna tun akoi je kwai dagi miyam jina tallaba sinpham amane akoina paijari se amola kai habje koi je du sitpa sengba habje koi masi yamna nungai je ai sagi oina yamna ai nungai na ai tawjari ni aduna miyam pana masu akoi da mateng pibiyu taru tanana leiba habse ofam phami ba oiraga su adai di koding bang amola kai haiba potsak ase mafam chana thambiyu haiba message te ai ngasi ningol chakouba ga mari leinana sima jang di miyam dai pijaramge nungai minarasi si pawdamada soikiram kiba yawa su mapigani channel asi bunuk sibiduna share amadi subscribe tawbibi dama haini ai tan thagap khondok sari amadi makhatana miyam gi seba tawba ngamba ojege